kouba nupa macha yamna pangba maleram. Mahak asi mama mapa amatte leitre. Mabok ahal oirabi amaga leibani. Khunza mayamna di tompopu yamna nusibi. Nongmagi numini. Abo, aine nga phaba chatkiba labukta. Ko abo, aine nga mayam pharadi. Abog yolaga sen mayam phangdoini. Adugane senduna abo aikhoini kaithen chalaga hensang leiba yarni. Angao basina he khaidorak basima. Nga phaba ga chatkin. Abog ni nusa thiko nang nga phaba chatni na tawribado. Chatkan. Hensang gi wabu kaino. Ingkhol da mayam ama hawriba sini. Adugi mahuttane yengoi nga phadoi sharuk pukhi si oinani sin nga mayam ama thadanaba. Abo pukhi asok yam chawba se ai kamaina singwaino ai hairoi da bo. Haini abok ne taki lao thabak haisidi ne tawringai da hairoi haina hana haidokpa yade. Thabak adu tawrakanda haitre haidoba adugane hainabasu honadawni lao abokine tung ilaune isuside as talle ekhoi boksidi ba asi hairaga maboki matung induna pukhi tamna chale se yengoto asom thangma sidagine hauroko kummuni nangbo pukhi esida abokna naha oiramadine nga na senglamani pukhi se maram mopani aigi isu tompokti adudi abo aigi ne ngamok lebiu go leithoke isu gi apamba asuna tompok pukhi kumduna pukhi do sitna ne hek sengdo omi loiraga wari haina tumba changki mathangi numini mani aikhoi ni khakta kunna sida huran beleben pangbo singba ibani chamani aduna ne aikhoi ni punna chatpa sida pali naina yahan hana nang hana chang tung oina ne ai inaraki hayeng ai hana mang tha durang changeni oine nangna mi yengba aina pochai huranba natrane oho aduni ne pamisi ngasina kanagina hana changsaino khonsigi mi loina mak singna kreni nangaina huran man basida ai dine atoppa khundo ina dum chaning nangbu kari khale aina hari basida nangsu kaino atok khayodana tana sine mani nangbo lukoi aigi wadi adum nangna haido yare haide nangna khara khangale aidi sigi madang simadi khangdreba nangdi paisa paiba imung paidaba imung khangi hariba irai laina ado nangna khangdaba amakhakti lai e aina khangdaba kari leirba ha adudi nang khanglim ta hairone ha o kari oinige pisakki imung nidana tompoki mabok pisak aikhoi tompokoi dadi changnudridana aduna haibewan orel numidang changusi moidi senthum yam paibane ahan oijarasu abok pisakse sadi sathibani oine yaine chashi ai horel hing chasi ado tompok to pangbani kaisu toroi abok pisakki wadan yar kaisune khangoi ngasi phawdane aikhoi nibu mina phaw yaukrabo yaudri ado enjang hawba madi chaning greda ibo kamai dawne nangni chaning dro hoini aisu chaning law moi sidai yen labase pura le ta thonglasi hai mapu le ko mapu handana lona aisilakimi asun lokhoi mani makhoi anina yen laba achobaduma pura laga chatkre tompo masi angang sina marolama numidang sidane kadhai chatkibano ne sibo aingonda su kari mate khairamde masina tawri base aine asai phok thoga yengu ki mama mapa lei khidre na lu na sana ki ne hek yu ubaine soire do aigi isusi pangki basina khajek ta su singmo haibanida mi ne bodi yamna nusibiba pangtak suktak tawbasida aina ga ahan oisilakpaga magi khanbadane aise yamna nusathi mayong makai pansin biramgi haina khanbasu nupisu amatta leite do haima thonga lomde changnak libasibu aigi su tompok natrane mani ne hai tompo kari no ne nangbo
ꯅꯨꯃꯤꯗꯥꯡ ꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯔꯨꯕꯅꯣꯅꯦ ꯅꯪꯕꯣ ꯍꯥ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯪꯕꯨ ꯊꯤꯕ ꯊꯣꯛꯂꯛꯏ ꯑꯕꯣ ꯑꯩ ꯑꯁꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯑꯒ ꯍꯪꯆꯤꯠ ꯂꯥꯡꯉꯨꯕꯅꯦꯕꯣ ꯑꯗꯣꯕꯣ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯕꯨ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯕꯣ ꯑꯃꯨꯛ ꯑꯃꯝꯕꯁꯤꯗ ꯊꯣꯛꯂꯛꯏꯕꯁꯤ ꯀꯩꯒꯤꯅꯣ ꯑꯕꯣ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯕꯣ ꯑꯃꯨꯛ ꯃꯤꯅ ꯍꯨꯔꯥꯟꯈꯤꯅꯤꯀꯣ ꯃꯤ ꯃꯀꯣꯟꯗ ꯂꯩꯕ ꯌꯦꯟ ꯐꯥꯎꯕꯅꯅꯦ ꯍꯨꯔꯥꯟꯈ꯭ꯔꯦꯕ ꯈꯨꯔꯥꯗꯣ ꯌꯥꯝ ꯀꯞꯍꯧꯕꯅꯦ ꯑꯦ ꯅꯪ ꯑꯋꯥꯡ ꯊꯪꯕ ꯈꯨꯔꯥ ꯍꯣꯏꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯜꯂꯤꯅꯤ ꯉꯁꯥꯏ ꯃꯤ ꯀꯞꯄ ꯃꯈꯣꯟ ꯑꯃ ꯇꯥꯈꯤꯅ ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯨꯃꯤꯗꯥꯡ ꯄꯣꯠꯆꯩ ꯃꯄꯥꯟꯗ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯕꯣ ꯍꯨꯔꯥꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯕꯣ ꯑꯍꯥꯎꯕ ꯌꯥꯝ ꯆꯥ ꯐꯪꯉꯝꯅꯤ ꯃꯣꯏꯗꯤꯕꯣ ꯌꯦꯟꯗꯣ ꯍꯥꯎꯅꯤꯅ ꯈꯜꯂꯤꯅꯦ ꯑꯩꯅ ꯍꯥꯏ ꯇꯨꯀꯠꯆꯩꯀꯣ ꯄꯜꯂꯛꯀꯅꯨ ꯑꯕꯣꯛꯅꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ ꯃꯗꯣ ꯍꯨꯔꯥꯟꯕꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯁꯦꯟꯁꯨ ꯂꯩꯇꯕ ꯁꯨꯗꯅ ꯃꯤꯒꯤ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯍꯤꯡꯅꯦꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯅꯦ ꯅꯣꯡꯃꯗꯤ ꯑꯋꯥꯐꯝꯗꯅꯦ ꯁꯣꯏꯗꯅ ꯇꯥꯔꯛꯀꯗꯣꯏꯅꯤ ꯈꯪꯉꯕ ꯑꯗꯨꯅꯅꯦ ꯅꯪꯗꯤꯅꯦ ꯃꯣꯏꯒꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯇꯣꯝꯄꯣ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯣꯏ ꯕꯣ ꯑꯩꯁꯨ ꯈꯪꯉꯤꯃꯤ ꯑꯗꯣ ꯕꯣ ꯑꯩꯅꯦ ꯍꯌꯦꯡꯗꯤ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯅꯤꯀꯣ ꯕꯣ ꯅꯪꯅ ꯌꯥꯝꯅ ꯆꯠꯅꯤꯡꯂꯗꯤꯅꯦ ꯍꯌꯦꯡꯅꯦ ꯀꯨꯜꯂꯒ ꯍꯦꯛ ꯆꯠꯃꯤꯟꯅꯧ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯅꯦ ꯇꯤꯟ ꯇꯥꯕ꯭ꯔꯥꯅ ꯌꯦꯡꯂꯝꯃꯨ ꯈꯪꯉꯕ꯭ꯔꯥ ꯑꯕꯣꯛꯅ ꯍꯥꯏꯁꯦ ꯅꯪꯕꯣ ꯍꯣꯏ ꯈꯪꯉꯦ ꯑꯕꯣ ꯌꯦꯡꯉꯝꯒꯦ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯅꯤꯗꯅ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯕꯣꯛꯅꯦ ꯍꯨꯔꯥꯟꯕ ꯆꯪꯕ ꯉꯝꯗꯅꯕ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯟꯒꯦ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯈꯣꯡꯕꯥꯟꯗ ꯂꯨꯝꯃꯒ ꯂꯩꯔꯤꯕ ꯃꯅꯤ ꯂꯨꯈꯣꯏꯅ ꯍꯥꯏꯅꯩ ꯑꯁ ꯋꯥꯈ꯭ꯔꯕ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯅ ꯍꯥꯏꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯇꯣꯝꯄꯣꯛꯁꯦ ꯃꯅꯤꯅ ꯄꯪꯕꯅꯤꯅ ꯈꯪꯖꯗ ꯇꯧꯔꯤꯅꯤ ꯃꯥꯏ ꯈꯜꯂꯤꯕꯨ ꯌꯦꯟ ꯍꯨꯔꯥꯜꯂꯦ ꯆꯥꯔꯝꯃꯅꯤ ꯍꯥꯎꯔꯝꯃꯅꯤꯅ ꯈꯜꯂꯤꯅꯤ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯃꯄꯨ ꯂꯥꯛꯑꯗꯤꯅ ꯀꯤꯗꯅ ꯃꯍꯥꯎꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯥꯔꯤ ꯑꯗꯣ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯨꯔꯥꯜꯂ ꯆꯥꯕ ꯌꯦꯟꯁꯤ ꯃꯍꯥꯎꯗꯤ ꯂꯩꯌꯦ ꯈꯨꯠꯁꯤꯗꯅꯦ ꯃꯅꯝ ꯅꯝꯃꯤ ꯃꯅꯝꯒꯁꯦ ꯌꯧꯅꯤ ꯑꯩꯁꯨꯅꯤ ꯑꯗꯣ ꯍꯅꯨꯕꯤꯁꯤ ꯌꯥꯝ ꯁꯤꯡꯉꯤ ꯃꯄꯥꯟꯗ ꯀꯩꯝꯇ ꯊꯝꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯦꯔꯥ ꯂꯥꯛꯑꯕꯅꯤꯅ ꯑꯃꯗꯤ ꯄꯨꯈ꯭ꯔꯁꯤ ꯑꯩ ꯀꯩꯅꯣꯝꯗꯤ ꯂꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯂꯧꯅꯤꯡꯉꯥꯏ ꯄꯣꯠ ꯂꯩꯇꯦ ꯂꯧꯁꯤꯟꯕ ꯀꯧꯔꯝꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯂꯩꯃꯟꯗ꯭ꯔꯕꯗꯨꯗ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟ ꯑꯅꯤꯈꯛ ꯍꯦꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯧ ꯏꯃꯥ ꯅꯆꯥꯅꯨꯄꯥꯗꯤ ꯂꯧꯕꯨꯛ ꯆꯠꯅꯤꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯀꯧꯊꯣꯔꯛꯀꯦ ꯍꯣ ꯑꯝꯇꯅꯦ ꯀꯧꯊꯣꯔꯛꯎ ꯀꯨꯂꯥꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯀꯨꯂꯥ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯦ ꯈꯔ ꯄꯨꯕꯤꯌꯨ ꯅꯪꯅ ꯂꯧꯕꯨꯛ ꯆꯠꯄꯗꯣ ꯉꯥ ꯐꯥꯅꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯆꯠꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯇꯤꯟ ꯇꯥꯕ꯭ꯔꯥꯅꯅꯦ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯂꯛꯎ ꯇꯣꯝꯄꯣꯛꯇꯁꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥꯅꯕꯨ ꯀꯔꯤ ꯈꯪꯒꯅꯤꯒꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤꯁꯨ ꯅꯆꯥꯒꯨꯝꯕꯅꯤ ꯍꯣꯏ ꯑꯕꯣ ꯇꯣꯝꯄꯣꯛꯇꯣ ꯂꯥꯛꯑꯣꯅ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯏꯃꯥ ꯅꯈꯣꯏꯔꯣꯝꯗ ꯃꯔꯤ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯑꯅꯤꯈꯛ ꯄꯥꯟꯕꯅꯤ ꯏꯃꯥꯅ ꯍꯦꯛꯄ꯭ꯔꯣ ꯄꯥꯜꯂꯝꯗꯦꯅꯦ ꯍꯥꯏ ꯀꯨꯂꯥ ꯏꯃꯥꯗꯤ ꯈꯪꯗꯦꯅꯦ ꯀꯔꯥꯏꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟꯅꯣ ꯏꯃꯥꯅꯁꯨ ꯍꯦꯛꯇꯕ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯦꯛꯏꯕꯖꯥꯠꯅꯣ ꯇꯟꯈ꯭ꯔꯦꯗ ꯂꯩꯀꯥꯏꯁꯦ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯌꯥꯝꯅ ꯐꯒꯠꯂꯛꯏ ꯉꯔꯥꯡꯁꯨ ꯇꯥꯗꯒꯤ ꯌꯦꯟꯕꯤ ꯐꯖꯕ ꯂꯥꯕꯗꯣ ꯍꯨꯔꯥꯟꯈ꯭ꯔꯦꯅ ꯑꯁ ꯀꯨꯂꯥ ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯅꯄꯣꯠꯇꯣ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯗꯤꯅꯦ ꯈꯨꯠꯁꯦ ꯀꯦꯅꯤꯀꯣ ꯑꯩ ꯍꯦꯛꯇꯦ ꯑꯩꯅꯅꯦ ꯍꯦꯛꯑꯒꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯦꯔꯣ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯁꯨ ꯁꯨꯝ ꯍꯪꯂꯤꯕ ꯍꯥꯏꯔꯤꯕꯗꯨꯅꯦ ꯑꯩꯁꯨ ꯄꯤꯁꯛꯅ ꯇꯣꯝꯄꯣ ꯍꯩ ꯅꯪ ꯀꯀꯥꯒ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕꯗꯣ ꯆꯠꯃꯤꯟꯅꯧ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯇꯥꯔꯕ꯭ꯔꯣ ꯑꯕꯣꯛꯅ ꯀꯧꯔꯤꯕꯁꯦ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯍꯧꯕꯅꯤꯅꯦ ꯑꯩ ꯑꯃꯠꯇ ꯍꯧꯗꯣꯛꯈꯤꯒꯦ ꯄꯤꯁꯛ ꯌꯨꯝꯗ ꯂꯥꯛꯏ ꯇꯣꯝꯄꯣꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯑꯕꯣꯛꯀꯤ ꯇꯣꯝꯄꯣ ꯇꯥꯔꯕ꯭ꯔꯣ
ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯪ ꯀꯀꯥ ꯀꯨꯂꯅ ꯂꯕꯨꯛ ꯆꯠꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯅꯦ ꯅꯪꯕꯣ ꯉꯥ ꯐꯥꯅꯤꯅ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯇꯣꯝꯄꯣ ꯉꯥ ꯑꯕꯣ ꯑꯩꯗꯤ ꯎꯏꯊꯍꯧꯔꯦ ꯇꯨꯝꯕꯅꯗꯦꯗ ꯎꯏꯊꯕꯅꯤ ꯑꯕꯣ ꯑꯩ ꯉꯥ ꯐꯥꯔꯨꯒꯦ ꯑꯗꯨꯗꯤꯀꯣ ꯍꯣ ꯃꯌꯥꯝ ꯍꯦꯛ ꯐꯥꯔꯛꯑꯣ ꯑꯕꯣꯛꯁꯨꯅꯦ ꯁꯖꯤꯛ ꯐꯥꯟꯒꯦ ꯁꯟ ꯑꯃ ꯂꯩꯔꯤꯕꯁꯦ ꯍꯣꯏ ꯑꯕꯣ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯂꯕꯨꯛꯇ ꯃꯈꯨꯔꯥꯒ ꯂꯥꯛꯂꯝꯃꯤ ꯀꯨꯂꯅ ꯇꯣꯝꯄꯣ ꯁꯤ ꯀꯣꯝꯁꯦ ꯉꯥ ꯌꯥꯝ ꯂꯩꯕꯅꯤ ꯏꯁꯤꯡꯁꯦ ꯆꯤꯊꯣꯛꯑꯒ ꯐꯥꯁꯤꯀꯣ ꯏꯁꯤꯡꯁꯦ ꯀꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯂꯧꯔꯤ ꯁꯦꯝꯃꯨꯁꯤ ꯂꯥꯛꯑꯣ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ ꯍꯩꯔꯣꯏ ꯍꯥꯏꯔꯒꯅ ꯇꯨ ꯑꯁꯤꯗꯩꯁꯦ ꯅꯈꯣꯏꯒꯤ ꯂꯧꯐꯝꯅꯤ ꯇꯤꯟ ꯇꯥꯕ꯭ꯔꯅ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯅꯪ ꯍꯩꯅꯤꯅ ꯍꯣꯏ ꯑꯩ ꯇꯤꯟ ꯇꯥꯕ꯭ꯔꯅ ꯌꯦꯡꯒꯦ ꯇꯣꯝꯄꯣꯛ ꯂꯕꯨꯛ ꯂꯣꯝꯗ ꯂꯥꯛꯏ ꯑꯦ ꯐꯠꯖꯔꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯤꯅꯦ ꯂꯧꯕꯨꯛꯁꯦ ꯇꯤꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏꯕꯅꯤ ꯑꯩ ꯇꯤꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯤꯟ ꯇꯥꯗꯣꯏꯖꯥꯠꯅꯣꯅꯦ ꯇꯥꯗꯦ ꯑꯣ ꯁꯤꯗ ꯀꯛꯆꯦꯡ ꯑꯃ ꯆꯠꯂꯤꯅꯦ ꯇꯤꯟꯅꯤ ꯃꯁꯤꯁꯨ ꯇꯤꯟ ꯇꯥꯔꯦ ꯈꯨꯔꯥ ꯇꯤꯟ ꯑꯃꯗꯤ ꯇꯥꯔꯦ ꯍꯥ ꯀꯔꯤ ꯇꯤꯟ ꯑꯃ ꯇꯥꯔꯦ ꯀꯌꯥꯝ ꯇꯥꯔꯤꯕꯅꯣꯅꯦ ꯅꯪꯕꯣ ꯍꯤꯗꯥꯛ ꯀꯥꯞꯇ ꯌꯥꯔꯣꯏꯅꯦ ꯃꯌꯥꯝꯅꯦ ꯑꯃꯇꯪ ꯎꯔꯝꯃꯤ ꯃꯌꯥꯝꯅꯦ ꯑꯦ ꯉꯥꯏꯈꯣ ꯑꯩ ꯁꯤ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯩ ꯌꯦꯡꯕ ꯂꯥꯛꯀꯦꯀꯣ ꯀꯌꯥꯝ ꯇꯥꯔꯕ ꯇꯤꯟꯅꯣ ꯃꯤ ꯅꯤꯛꯑꯒ ꯍꯤꯗꯥꯛꯇꯤ ꯀꯥꯞꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯜꯂ ꯂꯥꯛꯏ ꯇꯣꯝꯄꯣ ꯀꯗꯥꯏꯅꯣ ꯇꯨ ꯑꯁꯤꯗ ꯃꯌꯥꯝ ꯆꯠꯂꯦ ꯑꯩꯅ ꯑꯃ ꯑꯅꯤꯗꯤ ꯑꯩꯉꯣꯟꯗ ꯆꯤꯛꯂꯛꯑꯦꯅ ꯍꯥꯠꯈ꯭ꯔꯦ ꯑꯦ ꯍꯩꯃꯥ ꯇꯣꯝꯄꯣ ꯁꯤꯗꯤ ꯀꯛꯆꯦꯡꯅꯤꯅꯦ ꯅꯪꯕꯣ ꯇꯤꯟ ꯇꯥꯕ ꯅꯠꯇꯦꯅꯦ ꯇꯤꯟ ꯇꯥꯗꯦꯅꯦ ꯂꯧꯕꯨꯛꯁꯦ ꯃꯁꯤꯗꯤ ꯇꯣꯝꯄꯣ ꯅꯪ ꯁꯤꯂꯥꯏꯃ ꯄꯪꯉꯤꯗ ꯂꯥꯛꯑꯣ ꯉꯥ ꯐꯥꯎꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯑꯃꯨꯛ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯑꯍꯥꯟꯕ ꯉꯥ ꯐꯥꯕꯒ ꯑꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯕꯗ ꯉꯥ ꯃꯆꯥ ꯑꯃ ꯐꯥꯕꯩꯁꯨ ꯎꯠꯂꯤ ꯑꯆꯧꯕ ꯑꯃ ꯐꯥꯕꯩꯁꯨ ꯎꯠꯇꯨꯅ ꯍꯔꯥꯎꯅ ꯆꯣꯡꯉꯤ ꯑꯣꯏꯃ ꯂꯩꯔꯦ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯆꯥꯎꯔꯦꯍꯦ ꯍꯥꯏꯔꯅꯤ ꯑꯕꯣꯛꯅ ꯍꯔꯥꯎꯔꯅꯤ ꯁꯤꯗꯤ ꯉꯥ ꯌꯥꯝꯅ ꯐꯥꯔꯦ ꯑꯁ ꯉꯥ ꯐꯥꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅꯦ ꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯉꯨꯗ꯭ꯔꯦ ꯇꯣꯝꯄꯣ ꯑꯗꯨꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯜꯂꯁꯤ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯉꯥꯛꯇꯪꯒ ꯐꯥꯈꯤꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯐꯥꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯤꯁꯛꯅ ꯀꯗꯥꯏ ꯉꯥꯗꯤ ꯑꯕꯣ ꯇꯨ ꯌꯥꯝ ꯌꯥꯝꯕꯅꯤ ꯍꯩꯃ ꯌꯥꯝ ꯐꯖꯅꯕꯨ ꯐꯥꯔꯛꯏꯅꯦ ꯏꯁꯨꯗꯤ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯍꯩꯈ꯭ꯔꯦꯗ ꯑꯗꯣ ꯂꯕꯨꯛꯇꯣ ꯑꯩꯈꯣꯏꯒꯤ ꯀꯝꯗꯧꯏ ꯇꯤꯟ ꯇꯥꯍꯧꯕ꯭ꯔꯣ ꯑꯕꯣ ꯇꯤꯟꯗꯣ ꯇꯥꯔꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗ ꯆꯤꯛꯑꯦꯅ ꯍꯥꯠꯈ꯭ꯔꯦ ꯀꯛꯆꯦꯡꯗꯣ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯒꯅꯦ ꯀꯀꯥ ꯀꯨꯂꯅꯅꯦꯀꯣ ꯑꯕꯣ ꯁꯤꯗꯤ ꯇꯤꯟ ꯅꯠꯇꯦ ꯂꯕꯨꯛ ꯇꯤꯟ ꯇꯥꯗꯦ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯂꯕꯨꯛꯁꯦ ꯀꯩꯝ ꯇꯧꯗꯦꯅ ꯍꯥꯏꯕ ꯀꯛꯆꯦꯡ ꯇꯥꯔꯤꯕꯗꯨꯕꯨ ꯀꯛꯆꯦꯡꯁꯨ ꯇꯤꯟ ꯃꯈꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯕꯣ ꯑꯣ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ ꯂꯥꯛꯑꯣ ꯏꯔꯨꯔꯣ ꯊꯣꯛꯂꯨꯔꯣ ꯑꯃꯨꯛꯅꯦ ꯅꯍꯥꯟꯅꯤꯀꯣ ꯍꯣꯏ ꯑꯕꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯀꯃꯥꯏꯅꯅꯣ ꯁꯤꯕꯣ ꯑꯩꯕꯨ ꯁꯤꯡꯗꯤ ꯁꯤꯡꯍꯟꯅꯤꯡꯈ꯭ꯔꯦꯗ ꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤ ꯑꯩꯈꯣꯏꯁꯦ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯃꯤ ꯅꯨꯄꯤ ꯑꯃꯗ ꯊꯤ ꯈꯪꯗ꯭ꯔꯦꯅꯦꯀꯣ ꯑꯗꯨꯅꯤ ꯂꯨꯈꯣꯏ ꯊꯕꯛꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯝꯇ ꯂꯩꯇꯦ ꯊꯕꯛ ꯁꯨꯕꯁꯨ ꯇꯜꯂꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯟꯖꯥꯁꯤꯡꯗ ꯅꯣꯡꯃ ꯁꯣꯏꯗꯅ ꯐꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯇꯣꯛꯍꯧꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯦꯔꯥ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯊꯣꯛꯄ ꯀꯥꯏꯅ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝ ꯌꯦꯞꯇ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯑꯁꯤꯗ ꯇꯣꯝꯕꯣ ꯂꯥꯛ ꯀꯧꯁꯤꯜꯂꯒ ꯋꯥ ꯍꯪꯁꯤꯔꯣ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯍꯪꯁꯤ ꯑꯩ ꯀꯧꯒꯦꯁꯦ ꯑꯣꯏ ꯇꯣꯝꯄꯣꯁꯦ ꯇꯥꯃꯅꯤ ꯇꯂꯨꯈꯣꯏ ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯐꯝꯂꯝꯃꯤꯅꯤꯅꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯄꯥꯇ꯭ꯔ ꯑꯃꯁꯨ ꯄꯨꯔꯛꯇꯦ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯦ ꯃꯤ ꯑꯃ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯍꯩꯃꯥ ꯀꯔꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤꯗꯨꯕꯨ ꯀꯅꯥꯅꯣ ꯅꯠꯇꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ
ꯑꯩꯈꯣꯏ ꯁꯨ ꯈꯪꯕ ꯌꯥꯏꯗꯅ ꯇꯣꯝꯄꯣꯛ ꯅꯪꯁꯦ ꯌꯥꯝ ꯁꯤꯡꯉꯤꯕꯣ ꯑꯩꯕꯣ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯕꯣꯛꯅꯁꯨ ꯍꯥꯏ ꯑꯩꯁꯦ ꯌꯥꯝ ꯁꯤꯡꯉꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯅꯥꯔꯩ ꯂꯨꯝꯕ ꯂꯥꯛꯏꯅꯦ ꯑꯦ ꯁꯅꯥꯔꯩ ꯍꯩꯃ ꯅꯪꯕꯨ ꯁꯅꯥꯔꯩ ꯄꯥꯝꯕ꯭ꯔꯅꯦ ꯄꯥꯝꯃꯦ ꯃꯤ ꯑꯩꯈꯣꯏ ꯕꯣꯛꯇ ꯍꯥꯏꯍꯟꯗꯣꯏꯅꯦ ꯈꯪꯉꯕꯣ ꯑꯣ ꯍꯥꯏꯅꯍꯜꯂꯨ ꯁꯅꯥꯔꯩꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯦ ꯇꯣꯝꯄꯣ ꯁꯅꯥꯔꯩꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤꯍꯦ ꯑꯩ ꯍꯥꯏꯕꯤꯌꯨꯔꯣ ꯇꯥꯃꯣꯅꯦ ꯑꯁꯦꯡꯕ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏꯅꯦ ꯍꯥꯏꯕꯤꯒꯦꯅꯦ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯁꯅꯥꯔꯩꯗꯤ ꯃꯅꯤꯗꯨ ꯂꯨꯈꯣꯏꯗ ꯅꯣꯛꯁꯤꯜꯂꯒ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯩ ꯇꯥꯃꯣꯅꯦ ꯀꯩꯗꯧꯔꯦ ꯁꯅꯥꯔꯩ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯍꯦꯔ ꯇꯥꯃꯅꯤ ꯂꯩꯀꯥꯏꯅ ꯆꯟꯅꯁꯤꯗꯕꯨ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗ ꯍꯥꯏꯔꯨꯆꯣ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯑꯣꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯛꯆꯔꯣ ꯏꯁꯤꯡꯗꯣ ꯃꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯇꯣꯝꯄꯣ ꯁꯅꯥꯔꯩꯅ ꯌꯥꯍꯧꯔꯕꯅꯤꯍꯦ ꯅꯪ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯏꯀꯥꯏꯍꯦ ꯑꯩ ꯑꯗꯨꯗꯤ ꯑꯩ ꯁꯅꯥꯔꯩ ꯃꯅꯥꯛꯇ ꯆꯪꯉꯨꯈꯤꯒꯦ ꯂꯨꯈꯣꯏꯅ ꯀꯩꯅꯣ ꯃꯅꯤ ꯅꯪꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯍꯥꯏꯔꯤꯔꯣ ꯀꯔꯥꯏꯗꯩ ꯍꯥꯏꯕꯅꯣꯍꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯌꯥꯔꯛꯇ꯭ꯔꯦ ꯉꯁꯤꯁꯨ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯊꯥꯖꯤꯜꯂꯤꯕ ꯑꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯐꯨꯍꯟꯒꯦ ꯇꯧꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯑꯅꯤꯗꯣ ꯅꯣꯛꯏ ꯇꯣꯝꯄꯣꯛꯇꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯔꯩꯅ ꯐꯨꯔꯝꯃꯤ ꯑꯩꯃ ꯑꯁꯦꯡꯕ ꯐꯨꯈ꯭ꯔꯦ ꯃꯅꯤ ꯑꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕꯅꯤꯗꯅ ꯂꯨꯈꯣꯏ ꯑꯩꯅ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯈꯨꯕꯥꯛꯇꯣ ꯌꯣꯠꯀꯤ ꯄꯥꯝꯕ꯭ꯔꯣ ꯌꯥꯝ ꯅꯥꯏꯌꯦ ꯑꯩꯗꯤ ꯇꯥꯕꯅꯤꯅ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅ ꯂꯥꯛꯆꯕꯩ ꯋꯥꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯁꯅꯥꯔꯩ ꯑꯩ ꯃꯇꯨꯡ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯪ ꯅꯨꯡꯁꯤꯕꯅꯤ ꯆꯠꯂꯒꯦ ꯑꯩ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯇꯥꯇꯣꯝꯄꯣ ꯅꯪꯕꯨ ꯃꯅꯤꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯄꯥꯎꯗꯤ ꯀꯩꯒꯤ ꯑꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣ ꯑꯩꯅꯦ ꯃꯥꯏ ꯃꯅꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯥꯏꯔꯣꯏ ꯅꯪꯅ ꯑꯩ ꯐꯨꯏ ꯑꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯪ ꯄꯥꯝꯖꯩꯅ ꯍꯥꯏꯕꯅꯤ ꯇꯥꯕꯅꯤꯅ ꯍꯥꯏꯕꯤꯒꯦꯅ ꯆꯠꯈ꯭ꯔꯤꯅꯤ ꯃꯥꯅ ꯅꯪꯅ ꯌꯥꯔꯦ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯕꯩ ꯆꯪꯖꯔꯛꯄꯅꯤ ꯑꯗꯨꯒ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯤ ꯃꯥꯏꯁꯤꯗ ꯇꯥꯃꯅꯤꯅꯗꯤ ꯑꯗꯨ ꯍꯥꯏꯔꯝꯗꯅ ꯑꯗꯣ ꯇꯥꯇꯣꯝꯄꯣ ꯅꯪꯕꯨ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯅꯨꯡꯁꯤ ꯀꯌꯥꯝ ꯑꯗꯨꯗꯤ ꯈꯪꯗꯦ ꯁꯅꯥꯔꯩꯗꯣ ꯅꯣꯛꯂꯛꯏ ꯇꯥꯇꯣꯝꯄꯣꯛꯁꯤꯃ ꯑꯗꯣ ꯍꯌꯦꯡꯁꯦ ꯇꯨ ꯑꯁꯤꯗ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯁꯤꯀꯣ ꯇꯥꯇꯣꯝꯄꯣ ꯁꯤꯡꯖꯨ ꯆꯥꯁꯦ ꯑꯩꯁꯦ ꯌꯥꯔꯦꯅ ꯍꯥꯏꯔꯤꯔꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ ꯍꯧꯅ ꯇꯣꯝꯄꯣꯛꯇꯣ ꯆꯦꯟꯈꯤ ꯁꯅꯥꯔꯩ ꯌꯦꯡꯗꯨꯅ ꯅꯣꯛꯏ ꯇꯥꯇꯣꯝꯄꯣꯛꯁꯦ ꯄꯪꯇꯛ ꯁꯨꯡꯇꯛ ꯑꯩꯗꯤꯅꯦ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯐꯅꯗꯨꯝ ꯐꯔꯦ ꯁꯨꯅꯤꯡꯗꯕ ꯉꯧꯁꯤꯟꯅꯕ ꯀꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯪꯇꯛ ꯁꯨꯡꯇꯛ ꯇꯧꯕ ꯇꯥꯇꯣꯝꯕ ꯑꯣꯏꯅ ꯀꯣꯏꯔꯒꯦ ꯑꯩꯃ ꯁꯅꯥꯔꯩ ꯑꯁꯦꯡꯕ꯭ꯔꯣ ꯍꯣꯏ ꯌꯥꯔꯦ ꯏꯁꯤꯡꯁꯦ ꯁꯠ ꯁꯣꯛꯑꯒꯅꯦ ꯌꯨꯝꯗ ꯆꯪꯉꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯕ ꯇꯣꯝꯄꯣꯛ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯃꯕꯣꯛꯇ ꯇꯝꯂꯝꯃꯤ ꯄꯤꯁꯛꯅ ꯇꯣꯝꯄꯣ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ ꯄꯪꯍꯥꯗ ꯍꯔꯥꯎꯗꯅ ꯃꯁꯤꯕꯣ ꯑꯕꯣꯛ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅꯦ ꯆꯥꯛ ꯊꯣꯡꯉꯨꯀꯣ ꯍꯣꯏ ꯑꯕꯣ ꯑꯁꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛꯅ ꯇꯣꯝꯄꯣ ꯑꯕꯣꯛ ꯀꯩꯊꯦꯜꯗꯅꯦ ꯆꯠꯂꯨꯈꯤꯒꯦ ꯅꯪꯅꯦ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯑꯇꯣꯞꯄ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯝꯃꯨ ꯑꯕꯣꯛ ꯀꯨꯏꯔꯛꯑꯣꯏ ꯇꯣꯝꯄꯣ ꯍꯣꯏꯕꯣ ꯑꯩ ꯀꯩꯝꯇ ꯆꯠꯂꯝꯃꯣꯏ ꯑꯗꯨꯅꯤꯗꯅ ꯑꯕꯣꯛꯁꯨ ꯀꯨꯏꯔꯛꯑꯣꯏ ꯅꯪꯅꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯜꯂꯦꯅ ꯍꯥꯏꯔꯗꯤꯅꯦ ꯁꯟꯁꯦ ꯑꯁꯪ ꯑꯄꯥꯟ ꯈꯔ ꯑꯗꯨꯛ ꯄꯤꯖꯧ ꯁꯖꯤ ꯈꯔꯁꯨꯅꯦ ꯐꯥꯜꯂꯝꯃꯨꯀꯣ ꯍꯣꯏ ꯑꯕꯣ ꯄꯤꯁꯛ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯃꯌꯨꯝꯗ ꯁꯨꯝ ꯂꯩꯅ ꯑꯗꯨ ꯇꯟꯕꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯇꯣꯝꯄꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯥꯎꯅꯦ ꯂꯧꯔꯤ ꯁꯦꯝꯃꯨꯁꯤꯅꯦ ꯅꯇꯣꯝꯇ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯂꯥꯎ ꯑꯩꯒ ꯂꯧꯕꯨꯛ ꯆꯠꯁꯤ
Mama talliday abok na ngang ni yum day mapan thong ganu chalam ganu na hairam bani kaitel jatki bani lani yum day mapan thong ganu na hairaga aina thonga na leiri base soidina abok la aga ngang duine aduna yum changlage mama labuk to hayeng oina chalasi mama ko mama pakhang pharaba nangbu nakhoi abok na ngang ki gadro angau baside hai laulo aiga punna sasi kaisu ngang loine angang musagumna tongpok nang sidi sajik phalu law nakhoi sana arangbi san sajik mayam ama yumdane puraga changladi oren abok na sungang bi roini nangbo mama sajik yamna hobro labukta akhoi abok na sajik phalu na ngasai kaithen charamdai da hairambani adudi mama ai thangko lawruge ngakta ngai biromo ko mama abok na chatke hairasu sajik phan boina chatlo na hairambani ba ho kuidi kuirakanu he tongpo nang mama se kuiba yaroi dawbani ko phat chalaga phat lauri kabuk kabuk semlamlaga yumda halaktoini ai oi mama ai kuiroi ngakta ngai biramo namangsune thuna chelake ba thida angau basidi hau thada chenkini tawrise tapna chelabasu yabasida masidine pangliba nungna nungsiriba karam thoktoino sibo ini pisakse wazarabani tompok na khara singnadi phadawni khajik nungai dawni mama loire chase law mama ne ekta mang thabiro ai tung injarake ba mama ai sune koiba yaroiba yumi kanam lete khuna sida antak mara quran ba phani na tawri ba se amo ekhoi imung dei pochai ai quran kini ba ho kuiroi ado tompo nakhoi labuktaga amta satrabu nangbo chate abokna chatki yade mi ne aga mingona suhale abokna aibam luna tobi phai tombo abok sune nangi khanjabada waraban nangna suluna tobiu angang masa amagumna ne leiba yaba nate nang hauji pakhang pharabani jahi angang natre aina haidabu wa amana tombo haujik matam se pangba kanade singu nangna pangtak sumtak tawrine na tawribado mino usitloi abok na kallingai di phai sonjila adi nangna loinani imung asi puraktoiba nang pangnu ko tongpo gyan taw mina wa ma hairakpada wa dabu kaino mumutana khangna bohono isam samna haibada yengo mamana nangoda hairise pramani mai thana ba sing pura o haibada jana ba sing oina hek purakpa ko ase pangbai ni kaino munna khanthadabagi tompok angangi nangondagi makha thaba angangna nangonde hena singba lei nangonde hena pangba lei mama namanga sidi mahamagi wahai kharasina ai isanai sabu kanano khangjare nahan makai ise yamna pangna leram aina pangubana abokna tasina warabani ngahana abokpu aina nungaina thamba yarabani adoni tompok asuna tapna gyan tare magi ipang pangzabado numit asidai tawkhidre mabokna wa haiba munna tasin masana masabu tapna semdokche pisaksu masuna asumna gyan tarakpu urakpada yamna harauzai numidang ahingi matam amadani khunza mayam ama ya langnare tompo abo gaidorge tumba yadraba tumba yadaba natini nangbo kaino mapanda langiba mayam sibo abokpo ahango oisilakpasida pakhitlini nangbo abo aisu kaigino khangdi yengnu chora thokinu abo pakhatli abo kaisu tawri thoga yengnu jodi kem khangoi kaino khono do haifekta yengluki abo pakhatkan nasu tompo lerisidi ho thongan phau thogane yenglas aboksi yawge aboksidi yumna dumung leramo hai yade chal mang thawni nangbo asumna masuma ben tholaktuna yingi maipuna mamam pahaiduna khunja mayam ama huran ba pharena kosinduna lerami khara mani sauduna phurami tompok sansinduna yingi abo tamaniga talu khoigani o konsidana han makai huran ba leire na hainari basi noi ni ore atuk kyamna migi maput maran pamliba gaigino tabak suduna sen tanduna
ꯑꯄꯥꯝꯕ ꯅꯈꯣꯏꯅ ꯂꯩꯅꯤꯡꯕꯗꯨꯅ ꯆꯥꯅꯤꯡꯕꯁꯤꯡ ꯑꯗꯨ ꯅꯅꯤꯡꯇꯝꯅ ꯂꯩꯕ ꯌꯥꯗꯕ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯗꯤ ꯀꯨꯏꯅ ꯆꯠꯇꯕꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯗꯤꯅꯦ ꯀꯨꯏꯅ ꯆꯠꯄꯅꯤ ꯇꯥꯃꯅꯤ ꯇꯥꯂꯨꯈꯣꯏ ꯉꯁꯤ ꯅꯅꯥꯎ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯅꯨꯡꯁꯤꯕꯩꯅꯤ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯏꯀꯥꯏꯖꯗ꯭ꯔꯣ ꯅꯣꯏꯗꯨꯗ ꯅꯠꯇꯅ ꯅꯔꯥ ꯂꯩꯖꯗꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯏꯀꯥꯏꯕ ꯆꯨꯞꯄ ꯅꯪꯂꯕꯅꯤ ꯃꯅꯤꯅ ꯇꯣꯝꯄꯣ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯄꯤꯁꯛꯅ ꯇꯣꯝꯄꯣ ꯌꯨꯝ ꯆꯪꯁꯤꯜꯂꯣ ꯏꯁꯨꯅꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯆꯪꯁꯤꯅꯦ ꯅꯪꯕꯣ ꯍꯣꯏ ꯑꯕꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯅꯤ ꯑꯃꯗꯤ ꯂꯨꯈꯣꯏꯕꯨ ꯐꯨꯗꯨꯅ ꯋꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯟ ꯑꯁꯤꯗꯩ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯐꯥꯎ ꯋꯥꯔꯦꯞꯅꯔꯝꯃꯤ ꯍꯨꯔꯥꯟꯕ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯅꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯈꯨꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯔꯥ ꯂꯩꯖꯗꯕ ꯑꯍꯟꯁꯤꯡꯁꯨ ꯌꯥꯎꯅ ꯈꯨꯟ ꯑꯁꯤꯗꯩ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯤꯁꯛꯅ ꯁꯤꯟꯗꯨꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯇꯣꯝꯄꯣꯛꯄꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯃꯥ ꯅꯃꯥꯛ ꯂꯥꯛꯏꯌꯦ ꯇꯣꯝꯄꯣ ꯂꯥꯎ 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 ꯆꯪꯉꯛꯎꯅꯦ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯗꯅ ꯅꯪ ꯃꯥꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯅꯪꯕꯣ ꯃꯃꯥ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯤ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯤꯕꯁꯦ ꯃꯥꯝꯃꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯈꯔꯅꯅꯤ ꯃꯃꯥ ꯅꯃꯥꯛꯅ ꯏꯆꯝ ꯆꯝꯕ ꯈꯨꯔꯣꯜ ꯑꯃꯈꯛ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯃꯥꯝꯃꯅ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯇꯁꯦꯡꯅ ꯃꯥꯝꯃꯕꯨ ꯅꯃꯥꯛꯅ ꯅꯨꯡꯁꯤꯖꯕꯩ ꯗꯃꯛꯇ ꯄꯤꯖꯕꯅꯤ ꯃꯥꯝꯃ ꯍꯩꯃꯥ ꯇꯣꯝꯄꯣ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯅꯪꯅ ꯑꯁꯤꯕꯨ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯝꯃꯒꯤ ꯇꯣꯝꯄꯣ ꯌꯦꯡꯉꯣꯏ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯕꯁꯦ ꯃꯥꯝꯃꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯈꯛꯇꯅꯁꯨ ꯅꯠꯇꯦ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯑꯗꯨꯅꯅꯤ ꯃꯤꯅ ꯈꯖꯤꯛ ꯍꯥꯏꯔꯛꯄꯗ ꯚꯥꯞ ꯇꯥꯕ ꯌꯦꯡꯉꯣꯏ ꯃꯥꯝꯃꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤ ꯑꯃꯕꯨ ꯄꯪꯉꯤ ꯁꯤꯡꯉꯤ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯦ ꯍꯥꯏꯗꯨꯅꯕꯨ ꯍꯦꯛꯇ ꯐꯨ ꯆꯩꯕ ꯊꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯕꯤꯕ ꯑꯗꯨꯗꯗꯤ ꯀꯔꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯆꯨꯝꯕꯅꯤ ꯃꯥꯝꯃꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯅꯨꯡꯉꯥꯏꯔꯦ ꯇꯣꯝꯄꯣ ꯑꯗꯣ ꯌꯦꯡꯉꯣꯏ ꯑꯕꯣꯛꯇꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯪ ꯍꯣꯏ ꯃꯥꯝꯃ ꯑꯕꯣꯛꯇꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛꯀ ꯀꯩꯝꯇ ꯇꯧꯍꯟꯗ꯭ꯔꯦꯗ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯤ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯧꯁꯤꯡ ꯌꯦꯡꯁꯤꯜꯂꯤ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯤ ꯑꯗꯨꯅꯤ ꯇꯧꯒꯗꯧꯅꯤ ꯑꯗꯣ ꯅꯪꯒꯤ ꯂꯧ ꯇꯤꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯀꯛꯆꯤꯡ ꯑꯗꯨꯕꯨ ꯇꯤꯟ ꯇꯥꯏꯅ ꯍꯥꯠꯄꯗꯣ ꯇꯧꯔꯤꯕ꯭ꯔꯣ ꯑꯁ ꯃꯥꯝꯃ ꯅꯃꯥꯛ ꯇꯧꯖꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯅꯃꯥꯛ ꯅꯤꯡꯖꯤꯡ ꯃꯇꯝꯗꯣ ꯅꯣꯛꯏꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯣꯝꯇ ꯍꯧꯖꯤꯛꯇ ꯈꯜꯂꯛꯑꯦ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯉꯝꯃꯤꯅꯣ ꯀꯥꯏꯅ ꯃꯥꯝꯃ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡ ꯁꯤꯡꯀꯠꯄ ꯍꯦꯜꯂꯤ ꯇꯛꯁꯤ ꯁꯣꯟꯕꯁꯨ ꯍꯦꯜꯂꯛꯀꯅꯤ ꯑꯩꯅ ꯑꯁꯤ ꯇꯧꯖꯔꯝꯃꯗꯤꯀꯣ ꯑꯩꯅ ꯑꯁꯤ ꯇꯧꯖꯔꯝꯗ꯭ꯔꯗꯤꯀꯣ ꯀꯥꯏꯅ ꯆꯍꯤ ꯍꯥꯞꯀꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤꯡꯕ ꯋꯥꯈꯜ ꯂꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯜꯂꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯏ ꯍꯥꯏꯕ ꯋꯥꯅꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗ ꯃꯤꯠꯇꯅ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯏ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯣꯏꯅ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯁꯤꯅꯅꯤ ꯑꯍꯟꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯉꯥꯡꯉꯤꯕ ꯆꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯩꯅꯤꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯐꯍꯟꯅꯤꯡꯗꯕ ꯂꯩꯇꯕꯅꯤ ꯑꯍꯟꯁꯤꯡꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯃꯣꯏꯅ ꯈꯪꯗ ꯎꯗꯕ ꯂꯩꯇꯕꯅꯤ ꯑꯍꯟꯁꯤꯡꯅ ꯉꯥꯡꯕ ꯂꯧ ꯍꯥꯏꯔꯤꯕ ꯑꯁꯤꯅꯅꯤ ꯍꯣꯏ ꯃꯥꯝꯃ ꯅꯃꯥ ꯈꯪꯖꯔꯤ ꯑꯗꯨꯗꯤ ꯅꯃꯥ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯣ ꯆꯠꯂꯣ ꯅꯕꯣꯛꯇꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯃꯥꯝꯃ ꯇꯣꯝꯄꯣꯛ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛ ꯂꯝꯕꯤꯗ ꯆꯠꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ